ꯅꯨꯡꯊꯤꯟꯒꯤ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯉꯥꯟꯕꯗꯨ ꯃꯥꯒꯤ ꯃꯄꯥ ꯔꯥꯖꯦꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯄꯔꯤꯈ꯭ꯌꯥꯒꯁꯤꯅ ꯑꯃꯨꯛꯇꯣꯏꯕ꯫ ꯂꯥꯏꯔꯤꯛ ꯄꯥꯏꯗ ꯍꯥꯏ, ꯃꯥꯔꯛꯇꯤꯅꯦ ꯏꯌꯥ ꯌꯥꯗꯦ꯫ ꯍꯣꯔꯦꯟꯗꯒꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯁꯪꯂꯅꯤꯀꯣ꯫ ꯍꯟꯗꯛꯇꯣ ꯇꯦꯁ ꯂꯩ ꯈꯪꯍꯧꯗ꯭ꯔꯦ꯫ ꯁꯒꯣꯜꯁꯦꯟ ꯈꯨꯗꯤꯡꯒꯤ ꯇꯧꯏ ꯈꯪꯗꯅ ꯂꯩꯔꯕ ꯑꯗꯨꯗ꯫ ꯃꯊꯪꯗꯩꯗꯤ ꯐꯖꯅ ꯇꯧꯔꯒꯦ꯫ ꯅꯆꯦꯅ ꯉꯔꯥꯡ ꯁꯦꯝꯂꯨꯏ ꯍꯥꯏꯕ ꯒꯥꯔꯤꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯤꯛꯇꯣ ꯑꯃꯨꯛꯇ ꯀꯥꯎꯔꯛꯎ, ꯁꯦꯝꯕꯒꯤ ꯃꯍꯨꯠꯇ ꯁꯦꯗꯣꯔꯛꯑꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯉꯥꯟꯕ ꯀꯤꯛꯇꯨ ꯀꯥꯎꯔꯤꯉꯩ ꯃꯥꯅ ꯉꯔꯥꯡ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯠꯆꯤ ꯑꯃꯨꯛꯇꯪ ꯈꯠꯂꯝꯃꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯇꯔꯪ ꯑꯃ ꯆꯠꯂꯤ꯫ ꯏꯍꯦ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ꯫ ꯉꯥꯟꯕ ꯀꯤꯛꯇꯨ ꯈꯪꯀꯥꯎ ꯀꯥꯎꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯌꯥꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯪꯅ ꯉꯥꯎꯔꯤ ꯅꯨꯄꯥꯁꯦ ꯃꯌꯨꯝ ꯄꯥꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯀꯣ ꯈꯥꯎꯌꯩꯗ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯌꯦ꯫ ꯑꯩꯅ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯇꯤꯟꯅꯩꯗꯅ, ꯑꯗꯨꯗꯅꯦ ꯅꯪꯅ ꯉꯥꯎꯖꯕꯗꯨꯗ ꯍꯪꯉꯤꯕ꯫ ꯅꯦꯟꯁꯤꯅ ꯂꯩꯔꯒ ꯀꯩꯗꯧꯔꯒꯦ, ꯂꯩꯅꯤꯡ ꯂꯩꯁꯅꯨ, ꯑꯩꯗꯤ ꯉꯥꯎꯔꯦ ꯀꯝꯗꯧꯅꯤ꯫ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯥꯁꯤꯕꯨ ꯑꯩꯅ ꯗꯣꯛꯇꯔ ꯑꯣꯏꯍꯧꯗ꯭ꯔꯁꯨ ꯗꯣꯛꯇꯔ ꯁꯥꯍꯦꯕꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯗꯤ ꯌꯥꯏꯗꯅ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯅꯣꯛꯂꯒ ꯌꯥꯏ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ, ꯃꯤ ꯉꯝꯖꯕꯤꯅꯤ ꯅꯠꯇ꯭ꯔꯅꯦ꯫ ꯅꯦꯟꯁꯤꯅ ꯅꯠꯇꯦ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯡꯁꯤꯗ, ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦꯕ, ꯄ꯭ꯂꯦꯕꯣꯏ ꯉꯥꯛꯇ, ꯑꯗꯒꯤꯗꯤ ꯉꯥꯎꯁꯤꯟꯅꯕ꯫ ꯑꯗꯨꯏ ꯁꯔꯨꯛꯇꯤꯅꯦ ꯏꯁꯦꯡ ꯁꯦꯡꯅ ꯃꯃꯥ ꯃꯄꯥꯅꯁꯨ ꯆꯦꯛꯁꯤꯟꯕ, ꯑꯗꯒꯤ ꯒ꯭ꯌꯥꯟꯁꯨ ꯇꯥꯕ, ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ, ꯑꯣꯖꯥꯅꯁꯨ ꯆꯥꯟꯕ, ꯃꯣꯏꯒꯨꯝꯕꯁꯦ ꯐꯥꯎꯍꯧꯗꯧꯅꯦ ꯏꯕꯦꯝꯃ꯫ ꯍꯧꯖꯤꯛ ꯃꯌꯨꯝ ꯄꯥꯜꯂꯤꯅꯦꯅ ꯇꯧꯔꯤꯗꯣ ꯑꯗꯨꯝ ꯀꯥꯏꯅꯈ꯭ꯔꯅꯤ, ꯑꯗꯨꯅ ꯀꯩꯁꯨ ꯈꯟꯗꯦ꯫ ꯌꯥꯏ ꯍꯦ ꯏꯕꯦꯝꯃ, ꯅꯪꯀꯣ, ꯅꯪ ꯍꯥꯏꯁꯤꯅꯤ꯫ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯥꯟꯗꯦ, ꯋꯥꯔꯤꯗ ꯇ꯭ꯌꯨꯁꯟ ꯑꯃ ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯊꯔꯛꯏ꯫ ꯔꯥꯙꯤꯀꯥꯗꯣ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯅ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯊꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯅꯤ ꯊꯥꯡꯒꯠꯂꯛꯄꯗꯨꯗ ꯉꯥꯟꯕꯅ ꯔꯥꯙꯤꯀꯥ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ? ꯏꯕꯥꯅꯤꯅ ꯀꯥꯗ ꯆꯥꯗꯣꯏꯕ, ꯂꯥꯛꯑꯣ ꯀꯥꯗ ꯑꯣꯏꯅ ꯆꯥꯎꯔꯁꯦ꯫ ꯈꯨꯁꯤꯅ ꯔꯥꯙꯤꯀꯥ, ꯀꯩꯒꯤꯅꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯁꯨ ꯅꯠꯇꯦ, ꯁꯤꯗ ꯁꯨꯝ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯁꯦ ꯀꯩꯗꯧꯔꯒꯦ? ꯏꯅꯝꯃꯅ ꯈꯪꯉꯣꯏꯗ, ꯂꯥꯛꯑꯣꯍꯦ꯫ ꯔꯥꯙꯤꯀꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯉꯥꯟꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯍꯦꯛ ꯆꯪꯈꯤꯕꯒ ꯁ꯭ꯌꯥꯝꯅ ꯃꯃꯥ, ꯅꯪ ꯀꯩꯗꯧꯔꯦ? ꯅꯆꯥꯅ ꯑꯁꯨꯝꯅ ꯆꯪꯈ꯭ꯔꯒ ꯅꯪꯅ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯤꯕꯗꯤ ꯀꯩꯒꯤꯅꯣ? ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯄꯥꯜꯂꯦ ꯀꯩꯅꯣ, ꯇꯣꯉꯥꯟꯅ ꯄꯤꯖꯔꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯁꯨꯅꯦ ꯇꯣꯉꯥꯟꯅ ꯆꯥꯔꯅꯤ꯫ ꯌꯨꯝ ꯏꯪꯈꯣꯜꯒꯁꯦ ꯑꯩꯈꯣꯏꯅ ꯆꯦꯟ ꯆꯣꯡꯕ ꯉꯝꯂꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯂꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯁꯤ ꯃꯣꯏ ꯄꯥꯎ, ꯏꯆꯥ ꯅꯤꯉꯣꯜꯒꯤ ꯁꯔꯨꯛ ꯃꯆꯦꯠ ꯑꯃ ꯈꯥꯛꯂꯒ꯫ ꯉꯥꯟꯕꯅ ꯄꯔꯤꯈ꯭ꯌꯥꯁꯤꯃ ꯊꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯥꯡꯕ ꯇꯥꯔꯦ, ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅ꯫ ꯃꯃꯥ, ꯅꯪ ꯍꯟꯗꯛꯁꯤ ꯀꯩꯗꯧꯔꯦ? ꯂꯩꯃ ꯃꯄꯤ ꯁꯤꯡꯊꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯃꯣꯏ ꯄꯥꯎ, ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ, ꯃꯅꯦꯝ ꯑꯃ ꯑꯣꯏꯅ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯏꯆꯥ ꯌꯣꯛꯄ ꯁꯦꯝꯕ ꯁꯥꯕ ꯍꯩꯇꯕ ꯃꯃꯥꯅꯦ ꯑꯩꯗꯤ꯫ ꯂꯩꯃ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛ ꯆꯥꯔꯤꯕ ꯄꯨꯈꯝ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯍꯥꯝꯖꯤꯜꯂꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯈꯨꯁꯤ ꯊꯣꯛꯈ꯭ꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯌꯦꯡꯖꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯦ ꯑꯩꯅꯤꯀꯣ꯫ ꯀꯥ ꯃꯅꯨꯡꯗꯅꯤ ꯉꯥꯟꯕ ꯈꯣꯟꯖꯦꯜ ꯀꯟꯅ ꯔꯥꯙꯤꯀꯥ, ꯅꯪ ꯉꯥꯎꯔꯕꯣ? ꯀꯩꯅꯣ, ꯏꯇꯩ ꯏꯅꯥꯎ ꯇꯣꯉꯥꯟꯅ ꯆꯥꯛ ꯆꯥꯖꯕꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯀꯥꯟꯗꯦꯁꯦ, ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯔꯥꯙꯤꯀꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯉꯥꯟꯕꯕꯨ ꯆꯥꯛ ꯆꯥꯕꯒꯤ ꯐꯝꯅꯕ ꯆꯤꯡꯊꯩ꯫ ꯉꯥꯟꯕ ꯃꯥꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯁꯍꯨꯝ ꯀꯟꯅ ꯄꯥꯏꯈꯠꯇꯨꯅ ꯅꯪ ꯇꯣꯉꯥꯟꯅ ꯌꯥꯝ ꯆꯥꯅꯤꯡꯉꯕ ꯅꯠꯇ꯭ꯔꯣ? ꯆꯥꯔꯣ ꯆꯥꯔꯣ, ꯆꯥꯍꯧꯔꯣꯀꯣ ꯅꯪ꯫ ꯉꯥꯟꯕ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯙꯤꯀꯥ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯏꯁ, ꯌꯥꯝ ꯅꯨꯡꯁꯤꯕꯒꯁꯨ ꯁꯥꯔꯤꯌꯦ ꯇꯧꯔꯤꯁꯦ, ꯃꯆꯦ ꯑꯣꯛꯇꯕꯤ, ꯃꯆꯥ ꯀꯟꯈꯠꯄ ꯃꯃꯥ ꯃꯄꯥꯁꯦ꯫ ꯀꯥꯟꯗꯦ, ꯆꯥꯊꯣꯛꯀꯦ ꯑꯩꯗꯨꯝ꯫ ꯑꯩꯕꯨ ꯉꯁꯥꯏ ꯑꯣꯛ ꯃꯌꯨꯝ ꯑꯃꯈꯛ ꯗꯨꯀꯥꯟꯗꯩ ꯂꯩꯔꯛꯈꯤꯕꯅꯤꯅꯦ, ꯑꯗꯨꯅ ꯀꯗꯣꯝꯗ ꯊꯝꯈ꯭ꯔꯖꯥꯠꯅꯣ? ꯑꯩꯕꯨ ꯁ꯭ꯋꯥꯏꯗ ꯊꯝꯃꯝꯕꯅꯤꯗ꯫ ꯑꯣ, ꯂꯩꯔꯦ ꯂꯩꯔꯦ, ꯁꯤꯗ ꯂꯩꯔꯦ꯫ ꯔꯥꯙꯤꯀꯥꯗꯨ ꯊꯧꯋꯥ ꯁꯥꯗꯅ ꯆꯥꯛꯇꯨ ꯆꯥꯔꯤ꯫ ꯉꯥꯟꯕ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯄꯨꯊꯣꯔꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯂꯣꯏꯅ ꯆꯥꯕ ꯂꯣꯏꯔꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯗꯨꯃꯛ ꯆꯥꯔꯤ꯫ ꯈꯨꯁꯤꯅ ꯀꯣꯟꯗꯨ ꯐꯦꯡꯕ ꯂꯣꯏꯔꯒ ꯆꯪꯂꯛꯄꯗ ꯃꯧꯄꯥꯅ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯎꯕꯗ ꯍꯩꯃꯥ, ꯉꯥꯟꯕ, ꯅꯪꯕꯨ ꯀꯥꯗ ꯆꯥꯅꯤ ꯍꯥꯏꯗꯥꯏꯅꯦ?
ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯁꯨ ꯅꯪꯅ ꯍꯥꯏꯔꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯏꯆꯦ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨꯗ ꯅꯣꯡꯃꯇ ꯏꯃꯥꯅ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯆꯥꯛ ꯆꯥꯕ ꯌꯥꯈꯤꯕ꯭ꯔꯣ ꯅꯥꯔꯀꯥꯟꯗ ꯅꯠꯇꯅ ꯑꯗꯨ ꯐꯥꯎꯕ ꯀꯟꯅꯕ ꯅꯁꯥ ꯇꯦꯛꯈꯠꯅꯕꯅꯤ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯄꯤꯖꯔꯤꯗꯨꯅꯤ ꯉꯥꯟꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯨꯁꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯔꯤ ꯁ꯭ꯌꯥꯝꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯑꯄꯦꯟꯕ ꯄꯣꯛꯆꯔꯤ ꯃꯁꯥꯅ ꯂꯩꯃꯕꯨꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯥꯂꯌꯥ ꯑꯃꯗꯤ ꯑꯚꯤꯖꯤꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯆꯥꯎꯅ ꯍꯧꯔꯛꯂꯕꯒꯨꯝ ꯇꯧꯔꯤ ꯑꯚꯤꯖꯤꯠꯅ ꯐꯅ ꯅꯛꯁꯤꯟꯅꯅꯕ ꯇꯧꯔꯕꯁꯨ ꯃꯥꯂꯌꯥ ꯃꯁꯥꯅ ꯄꯪꯂꯥꯞꯇ ꯂꯥꯞꯊꯣꯛꯆꯔꯤ ꯁꯅꯥꯅ ꯃꯆꯥ ꯃꯃꯧ ꯑꯅꯤꯒꯤ ꯂꯥꯞꯅꯔꯤꯕ ꯑꯗꯨ ꯅꯛꯁꯤꯟꯅꯍꯟꯗꯨꯅ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯃꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯞꯊꯣꯛꯅꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯛꯇꯕ ꯅꯠꯇꯦ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯃꯅꯤ ꯁꯅꯥꯗꯨ ꯍꯣꯇꯦꯜ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯃꯧꯅꯦꯅ ꯇꯧꯔꯤꯁꯤꯡꯁꯦ ꯈꯔ ꯐꯔꯝꯗꯧꯕ ꯍꯦꯛ ꯃꯥꯜꯂꯨ ꯑꯗꯨꯕꯨꯅꯦ ꯌꯥꯗꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯒꯤ ꯃꯧ ꯍꯥꯏꯔꯦꯗꯅ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤꯅꯦ ꯋꯥꯒ ꯉꯥꯡꯖꯅꯤꯡꯗ꯭ꯔꯦ ꯏꯆꯥ ꯐꯠꯇꯕꯅꯤꯅ ꯃꯤꯆꯥꯗꯁꯨ ꯉꯥꯡꯖꯅꯤꯡꯗ꯭ꯔꯦꯗꯣ ꯀꯔꯤꯅꯣꯅꯦ ꯅꯪꯒꯤ ꯅꯆꯥꯗꯨꯕꯨ ꯊꯥꯏꯅꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯝꯗꯥꯏꯅꯦ ꯍꯣ ꯇꯥꯔꯝꯃꯦ ꯂꯩꯀꯥꯏ ꯍꯦꯜꯂꯣꯏ ꯑꯃ ꯑꯣꯛꯅꯔꯨꯗꯅ ꯌꯥꯗ꯭ꯔꯦꯗꯅ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯙꯤꯀꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯅꯦ ꯕꯣꯔꯥ 30 ꯈꯛꯇ ꯄꯤꯕꯤꯌꯣ ꯍꯣꯇꯦꯜ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯏ ꯄꯤꯒꯦ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯔꯣꯀꯣ ꯃꯊꯪꯃꯨꯛꯀꯤ ꯊꯥꯗꯕꯗ ꯇꯥꯔꯅꯤ ꯁꯅꯥ ꯔꯥꯙꯤꯀꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯁꯦꯔꯥꯝꯒꯤ ꯃꯧꯔꯣ ꯑꯧ ꯃꯥꯅꯦ ꯅꯆꯦꯔ ꯀꯩꯅꯣ ꯑꯃ ꯂꯩꯕꯗꯨꯅ ꯂꯨꯍꯣꯡꯅꯤ ꯍꯥꯏꯗꯅ ꯂꯥꯡꯉꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯀꯔꯝ ꯀꯥꯟꯗ ꯍꯣꯡꯕ ꯇꯥꯔꯦ ꯈꯪꯗꯦꯗ ꯏꯃꯥ ꯃꯊꯟꯇ ꯍꯣꯡꯅꯤꯗ ꯍꯥꯏ ꯄꯪꯂꯥꯡꯗ ꯂꯥꯡꯕꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯎꯗꯦ ꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣꯇꯦꯜ ꯐꯝꯕꯤꯗꯨꯁꯨ ꯔꯥꯙꯤꯀꯥꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯕꯣꯔꯥꯗꯨ ꯃꯥꯒꯤ ꯁꯔꯨꯛ ꯍꯥꯟꯅ ꯇꯝꯊꯣꯔꯛꯂꯤ ꯏꯕꯦꯝꯃ ꯁꯦ ꯅꯪꯒꯤ ꯕꯣꯔꯥ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯏꯅꯦ ꯄꯩꯁꯥ ꯁꯤꯗ ꯂꯩꯔꯦ ꯍꯣꯇꯦꯜ ꯐꯝꯕꯤꯗꯨ ꯄꯩꯁꯥꯗꯨ ꯂꯧꯁꯤꯟꯗꯨꯅ ꯔꯥꯙꯤꯀꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯉꯤ ꯏꯕꯦ ꯆꯥꯎꯕꯤ ꯑꯩꯈꯣꯏꯒꯤꯁꯦ ꯀꯌꯥ ꯇꯥꯔꯦ ꯍꯣꯇꯦꯜ ꯐꯝꯂꯤꯕꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯑꯇꯥꯕꯗꯨ ꯍꯥꯏꯔꯤ ꯄꯩꯁꯥꯗꯨ ꯄꯤꯔꯝꯂꯒ ꯁꯅꯥꯈꯣꯏꯁꯨ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯍꯣꯇꯦꯜ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯊꯟꯇ ꯁꯣꯜꯍꯧꯏ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯅ ꯑꯩꯈꯣꯏꯁꯦ ꯂꯨꯄꯥ 10-30 ꯑꯣꯏꯅ ꯎꯕꯒꯤ ꯃꯑꯣꯡꯗ ꯑꯩꯅꯁꯨ ꯃꯈꯣꯏꯁꯤꯡꯁꯦ ꯂꯨꯄꯥ 10-20 ꯑꯣꯏꯅ ꯎꯕꯒꯤꯅꯦ ꯁꯨꯝ ꯈꯥꯡꯂꯤꯕ ꯍꯥꯏꯗꯨꯅꯤ ꯀꯩ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯐ ꯅꯨꯡꯉꯥꯏ ꯋꯥꯔꯤꯗꯤꯅꯦ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ ꯃꯥꯏ ꯁꯅꯥꯁꯤꯁꯨ ꯊꯥꯏꯅꯗꯤꯅꯦ ꯌꯥꯝ ꯐꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥꯏꯄꯦꯝꯃ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯏꯆꯦ ꯂꯩꯃꯍꯣꯏꯒꯤ ꯃꯧꯁꯤꯅ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ ꯃꯆꯥꯁꯤꯡꯗꯤ ꯇꯣꯛꯈ꯭ꯔꯣ ꯃꯃꯥ ꯃꯄꯥꯗꯨ ꯐꯥꯎꯕꯅꯦ ꯅꯣꯡꯃꯇ ꯃꯄꯥꯟ ꯊꯣꯛꯇꯦ ꯗꯔꯀꯥꯔ ꯂꯩꯕ ꯃꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯏ ꯑꯁꯤꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯌꯥ ꯕꯥꯕꯥ ꯑꯉꯥꯡꯅ ꯊꯥꯕ ꯌꯨꯝꯁꯨꯅꯦ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯕꯗꯣ ꯏꯆꯦ ꯂꯩꯃꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯁꯣꯏꯗꯅ ꯇꯧꯔꯅꯤꯕꯣ ꯁꯅꯥꯗꯣ ꯔꯥꯙꯤꯀꯥꯕꯨ ꯇꯥꯟꯅꯔꯛꯏ ꯏꯕꯦꯝꯃ ꯍꯩ ꯏꯕꯦꯝꯃ ꯉꯥꯏꯈꯣꯅꯦꯍꯦ ꯔꯥꯙꯤꯀꯥ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯀꯩ ꯍꯥꯏꯒꯦꯅꯦ ꯅꯪꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯑꯃ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁ ꯈꯪꯕ ꯅꯠꯇꯦꯗ ꯃꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣꯅꯦ ꯅꯪꯒ ꯃꯣꯏꯒ ꯂꯩꯃꯤꯟꯅꯗꯕ꯭ꯔꯣ ꯂꯩꯃꯤꯟꯅꯩ ꯑꯗꯨꯏꯁꯨ ꯃꯣꯏꯒꯤ ꯑꯆꯤꯠ ꯑꯀꯣꯝ ꯋꯥꯔꯤꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯈꯪꯗꯣꯏꯅꯣ ꯔꯥꯙꯤꯀꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤ ꯁꯅꯥꯅ ꯃꯥꯏ ꯃꯆꯤꯟꯗꯒꯤꯅꯤ ꯍꯥꯏꯅ ꯅꯤꯝꯐꯨ ꯉꯥꯡꯅꯔꯤꯕ ꯋꯥꯁꯦ ꯇꯥꯒꯦꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯦꯅꯦꯁꯦ ꯂꯩꯃꯒꯤ ꯃꯃꯧꯅꯦ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯏꯗ ꯁꯅꯥꯁꯨ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯗꯨ ꯉꯥꯟꯕꯒꯤ ꯐꯣꯟꯗꯨ ꯔꯥꯙꯤꯀꯥꯅ ꯄꯥꯏꯔꯤꯉꯩ ꯃꯦꯁꯦꯖ ꯃꯅꯝ ꯊꯥꯔꯛꯄꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ ꯆꯥꯔꯠ ꯑꯗꯨꯗ ꯔꯥꯙꯤꯀꯥꯗꯨ ꯉꯥꯟꯕꯕꯨ ꯂꯥꯎꯗꯨꯅ ꯀꯧꯔꯒ ꯂꯥꯛꯏ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯑꯗꯣꯝꯗ ꯁ꯭ꯌꯥꯝꯁꯨ ꯂꯩꯔꯤ ꯍꯥꯏꯕꯒ ꯈꯪꯕ ꯅꯠꯇꯦ ꯉꯥꯟꯕ ꯁꯤ ꯀꯩꯅꯣ ꯁꯤ ꯀꯩꯅꯣꯕ ꯉꯥꯟꯕ ꯃꯄꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯁꯤ ꯃꯦꯁꯦꯖꯁꯦ ꯄꯥꯎꯅꯤ ꯁꯤ ꯀꯩꯅꯣꯕ ꯃꯤ ꯏꯆꯝ ꯆꯝꯅ ꯊꯥꯖꯔꯛꯄꯅꯤ ꯀꯩꯅꯣ ꯀꯩꯒꯤ ꯏꯆꯝ ꯆꯝꯕꯅꯣ ꯀꯩꯒꯤ ꯆꯝꯕꯅꯣꯕ ꯉꯥꯟꯕ ꯀꯥꯏꯅ ꯀꯧꯔꯒ ꯂꯞ ꯏꯃꯣꯖꯤꯒ ꯍꯦꯛꯇ ꯍꯥꯄꯛꯄ ꯌꯥꯕ꯭ꯔꯣ ꯉꯥꯟꯕ ꯃꯄꯥꯗ ꯌꯦꯡꯂꯛꯏ ꯁ꯭ꯌꯥꯝꯅ ꯍꯣꯏ
ꯃꯧ ꯃꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯄꯥꯕꯨꯡ ꯌꯦꯡꯉꯨꯅꯦꯁꯦ ꯃꯁꯦ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤ ꯅꯃꯥꯗ ꯅꯨꯄꯤ ꯀꯣꯏꯔꯦ ꯑꯩꯅ ꯈꯜꯂꯦꯕ ꯍꯟꯗꯛꯁꯦ ꯃꯐꯤ ꯃꯔꯣꯜꯒꯁꯦ ꯌꯥꯝ ꯅꯥꯟꯈꯠꯂꯛꯏ ꯄꯥꯔꯐ꯭ꯌꯨꯝꯒꯁꯦ ꯆꯥꯏꯗꯅ ꯆꯠꯂꯦꯅ ꯑꯗꯨꯒ ꯅꯪꯅ ꯄꯥꯈꯪ ꯃꯆꯥ ꯁꯥꯗꯅ ꯅꯨꯄꯤ ꯀꯣꯏꯕꯅꯦꯕ ꯂꯥꯎꯅꯕꯗꯨ ꯇꯥꯔꯗꯨꯅ ꯂꯩꯃꯒ ꯈꯨꯁꯤꯒꯁꯨ ꯀꯥꯔꯛꯏ ꯈꯨꯁꯤꯅ ꯔꯥꯙꯤꯀꯥ ꯀꯩꯗꯧꯔꯦ ꯍꯪꯉꯨꯗꯅ ꯅꯣꯏꯒꯤ ꯅꯧꯄꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯣꯏꯅ ꯑꯁꯥ ꯋꯥꯡꯕ ꯅꯨꯄꯥꯁꯤꯗ ꯍꯪꯉꯨ ꯏꯃꯥꯒꯤ ꯉꯥꯟꯕ ꯀꯩꯗꯧꯔꯦ ꯃꯣꯏ ꯄꯥꯎꯉꯣ ꯀꯩꯗꯧꯅꯔꯤꯅꯣ ꯃꯧ ꯃꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯋꯥꯗꯣꯏꯔꯦꯟ ꯍꯥꯏꯌꯨꯅꯍꯦ ꯔꯥꯙꯤꯀꯥ ꯉꯥꯟꯕꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯎꯠꯂꯤ ꯇꯨ ꯃꯥꯅ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤ ꯅꯃꯥꯗ ꯅꯨꯄꯤ ꯀꯣꯏꯔꯤꯕ ꯀꯨꯏꯔꯕꯅꯦ ꯑꯩꯅ ꯈꯟꯕ ꯃꯊꯛꯇꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯤ ꯍꯥꯏꯔꯒꯅꯦ ꯐꯣꯟ ꯑꯗꯨꯝ ꯕꯤꯖꯤ ꯂꯩꯕꯅꯦ ꯑꯦ ꯏꯃꯥ ꯃꯥꯅ ꯍꯥꯏꯁꯦ ꯑꯣꯏꯗꯕꯅꯤꯀꯣ ꯔꯥꯙꯤꯀꯥ ꯅꯪ ꯁꯥꯎꯅꯤꯡꯗꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ ꯑꯣꯏꯔꯝꯅꯤ ꯉꯥꯟꯕꯅ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦꯀꯣ ꯃꯊꯛꯀꯤ ꯃꯦꯁꯦꯖꯇꯗꯤ ꯉꯥꯟꯕꯅ ꯀꯥꯏꯕ ꯑꯝꯇ ꯍꯥꯏꯗ꯭ꯔꯤꯁꯤꯗꯤ ꯍꯣ ꯊꯥꯅꯈꯤꯕ ꯃꯦꯁꯦꯖꯄꯨ ꯀꯩꯅꯣ ꯀꯛꯄ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯑꯃ ꯌꯥꯎꯔꯤꯁꯦ ꯈꯪꯕꯤꯗ꯭ꯔꯕꯣ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯕꯨꯗꯤ ꯍꯨꯔꯥꯟꯕꯒꯤ ꯂꯤꯆꯠ ꯆꯠꯄꯅꯤꯅ ꯑꯃꯒ ꯀꯟꯈꯠꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯔꯥꯙꯤꯀꯥ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯆꯨꯝꯕꯗꯤ ꯌꯥꯝ ꯆꯠꯄ ꯃꯥꯟꯕ ꯅꯣꯏ ꯅꯃꯥꯁꯤꯁꯨ ꯆꯠꯇꯦꯅꯦ ꯍꯨꯔꯥꯟꯕ ꯂꯤꯆꯠꯆꯠꯄ ꯃꯆꯥꯁꯤꯡꯁꯦ ꯀꯟꯈꯠꯇꯅ ꯑꯗꯨꯝ ꯍꯦꯛ ꯂꯩ ꯑꯃꯅ ꯃꯇꯨ ꯊꯤꯔꯕ ꯅꯨꯄꯥꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯍꯜꯂꯦ ꯑꯗꯨꯁꯨ ꯃꯔꯝ ꯂꯩ ꯐꯠꯇꯕ ꯂꯣꯏꯅ ꯂꯣꯠꯁꯤꯜꯂꯒ ꯑꯁꯦꯡꯕꯗꯧꯅ ꯍꯧꯖꯤꯛꯅ ꯑꯄꯪꯕ ꯑꯃ ꯊꯤꯔꯒ ꯃꯌꯨꯝ ꯄꯥꯜꯍꯟꯅꯕ ꯇꯧꯔꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯃꯨꯛ ꯀꯣꯏꯍꯜꯂꯦ ꯑꯐꯕ ꯏꯃꯥꯅꯤꯗ ꯅꯣꯏꯒꯤ ꯏꯃꯥꯁꯤꯗꯤ ꯑꯇꯥꯡꯕꯅꯤꯀꯣ ꯂꯩꯃ ꯈꯪꯍꯧꯗꯦ ꯔꯥꯙꯤꯀꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡ ꯅꯤꯅꯤꯈꯛ ꯑꯩꯅ ꯋꯥ ꯉꯥꯡꯗꯕꯁꯤꯗ ꯅꯪ ꯍꯦ ꯌꯥꯝ ꯇꯣꯡꯂꯦꯅꯦ ꯅꯪꯅ ꯅꯤꯡꯇꯝꯃꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯪ ꯀꯤꯕꯒꯤ ꯃꯥꯜꯂꯤꯕ꯭ꯔꯣ ꯌꯦꯡꯉꯤꯕꯅꯤ ꯅꯪꯒꯤ ꯂꯤꯁꯇꯣ ꯌꯦꯡꯉꯤꯕꯅꯤ ꯃꯧꯌꯨꯝ ꯒꯥꯏꯕꯤ ꯑꯉꯥꯡꯗꯤ ꯃꯥꯟꯕ ꯑꯉꯥꯡꯗꯤ ꯅꯠꯇꯕ ꯂꯩꯀꯥꯏꯗ ꯈꯔ ꯊꯣꯛꯑꯒ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯌꯥꯅꯗꯕ ꯋꯥꯔꯤꯗꯣ ꯁ꯭ꯋꯥꯏꯗ ꯄꯨꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤꯅꯦ ꯑꯗꯨ ꯆꯠꯅꯗꯦꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯦ ꯅꯪꯅ ꯊꯤꯕꯣꯡ ꯊꯤꯔꯤꯟ ꯂꯣꯏꯅ ꯄꯨꯊꯣꯛꯇꯅ ꯉꯥꯡꯂꯤꯗꯣ ꯀꯩꯒꯤꯅꯣ ꯅꯅꯝꯃꯁꯤꯅ ꯑꯉꯥꯡꯅꯦ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ ꯅꯪꯒꯤꯗꯣ ꯃꯥꯅ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯃꯥ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯀꯥꯎꯕ꯭ꯔꯣ ꯅꯪ ꯀꯥꯎꯕ꯭ꯔോ ꯍꯣ ꯆꯪꯕꯤꯌꯣ ꯅꯆꯥꯒꯤ ꯃꯤꯆꯪꯗꯣ ꯑꯗꯨꯝ ꯆꯪꯕꯤꯌꯣ ꯍꯩ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯅꯦꯅ ꯊꯝꯕꯗ ꯏꯊꯛꯁꯤꯗ ꯅꯦꯠꯀꯅꯤ ꯍꯥꯏꯕꯗꯨꯗꯤꯅꯦ ꯈꯟꯒꯅꯨꯀꯣ ꯑꯩꯁꯦ ꯂꯩꯃꯅꯦ ꯂꯩꯃ ꯅꯪꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯐꯨꯕꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯕꯨ ꯑꯩ ꯐꯨꯅꯤꯡꯗꯦꯅꯦ ꯏꯃꯨꯡ ꯑꯁꯤꯗ ꯅꯪꯅ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯦ ꯏꯁ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯗ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯍꯥꯏꯔꯨꯔꯣ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯣ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯍꯥꯏꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯈꯨꯗꯤ ꯊꯤꯔꯨꯔꯦ ꯈꯔ ꯈꯖꯤꯛ ꯍꯦꯟꯖꯤꯟꯅꯁꯨ ꯊꯤꯔꯨꯔꯦ ꯁꯣꯛꯂꯕ ꯑꯁꯣꯛꯄꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯒꯠꯄ ꯉꯝꯗ꯭ꯔꯤ ꯅꯪ ꯁꯤ ꯀꯩꯗꯧꯔꯒꯦ ꯄꯥꯝꯂꯒꯅ ꯅꯪꯁꯨꯅꯦ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯏꯁ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯕ ꯌꯨꯝꯁꯤꯗꯅꯦ ꯑꯩꯒꯤ ꯍꯛ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯏꯆꯥꯅ ꯀꯔꯤꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯇꯣꯏꯅꯣ ꯌꯨꯝꯁꯦ ꯏꯆꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤꯅꯦ ꯌꯥꯔꯦ ꯏꯃꯥ ꯇꯣꯛꯑꯁꯦ ꯑꯉꯥꯡꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯔꯤꯉꯩꯗꯅꯤꯀꯣ ꯃꯥꯅꯅꯦ ꯁꯨꯝ ꯉꯝꯂꯤꯕꯁꯦ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯅꯥꯟꯅ ꯊꯝꯕꯗꯒꯤꯅꯤ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯤꯕꯁꯦ ꯃꯁꯤ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯕꯅꯤ ꯔꯥꯙꯤꯀꯥ ꯅꯪꯁꯨ ꯇꯣꯛꯑꯣ ꯌꯥꯔꯦ ꯉꯥꯟꯕ ꯔꯥꯙꯤꯀꯥꯁꯦ ꯄꯨꯊꯔꯒ ꯀꯨꯝꯈ꯭ꯔꯣ ꯉꯥꯟꯕ ꯔꯥꯙꯤꯀꯥꯕꯨ ꯆꯠꯂꯁꯦ ꯍꯥꯏꯅ ꯊꯦꯝꯂꯛꯏ ꯔꯥꯙꯤꯀꯥ ꯀꯨꯝꯃꯁꯤ ꯂꯥꯛꯑꯣ ꯀꯩꯒꯤ ꯀꯨꯝꯕꯅꯣꯕ ꯉꯁꯤꯗꯤꯅꯦ ꯑꯔꯣꯏꯕꯤ ꯃꯉꯥꯡꯅꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯀꯩ ꯑꯔꯣꯏꯕꯤꯅꯣ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯋꯦ ꯍꯥꯏꯗꯥꯏꯅꯦ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯇꯣ ꯇꯣꯉꯥꯟꯅ ꯂꯩꯖꯔꯒꯦ ꯁ꯭ꯌꯥꯝ ꯉꯛꯅ ꯃꯃꯧꯗ ꯌꯦꯡꯂꯛꯏ ꯆꯍꯤ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯃꯃꯥꯒ ꯀꯩꯒ ꯉꯥꯏꯍꯥꯛ ꯂꯥꯎꯅꯕꯗꯨꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯑꯇꯝꯅꯅ ꯇꯥꯜꯂꯛꯄ ꯑꯗꯨꯗꯗꯤ ꯋꯥ ꯂꯥꯡ ꯉꯥꯡꯕꯒ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯨ ꯏꯐꯥ ꯐꯥꯖꯤꯜꯂꯤ ꯈꯨꯁꯤꯅ ꯔꯥꯙꯤꯀꯥ ꯃꯁꯤꯗ ꯅꯪꯒꯤ ꯍꯛ ꯍꯥꯏꯕ ꯅꯪꯒꯤ ꯁꯔꯨꯛ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯂꯩꯔꯤꯕ ꯈꯨꯗꯤꯡꯁꯦ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯉꯥꯛꯇ ꯏꯃꯥꯅ ꯄꯥꯕꯨꯡꯅ ꯑꯩꯅ ꯉꯁꯤ ꯍꯣꯠꯅꯗꯨꯅ ꯊꯝꯂꯤꯕ ꯈꯨꯗꯤꯡꯁꯦ ꯉꯥꯟꯕ ꯑꯃꯗꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯣ ꯌꯥꯖꯔꯦ ꯋꯥꯍꯩꯗꯅ ꯐꯖꯕ ꯃꯅꯨꯡꯗꯅ ꯅꯃꯥꯅ ꯆꯥꯅ ꯂꯧ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯕꯅꯤꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯏꯅ ꯎꯖꯔꯕꯗꯣ
ꯆꯥꯛꯇꯤ ꯄꯤꯖꯔꯤꯗꯣ ꯁꯨꯄꯔ ꯌꯥꯎꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯎꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦꯀꯣ ꯑꯐꯕ ꯉꯥꯛꯇꯅꯤ ꯄꯤꯖꯔꯤꯕꯗꯣ ꯅꯪꯉꯣꯟꯗ ꯁꯤꯒꯤ ꯂꯧ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯇꯥꯛꯄꯤꯔꯛꯏ ꯍꯥ ꯀꯅꯥꯅ ꯇꯥꯛꯄꯤꯔꯛꯀꯦ ꯇꯥꯛꯄꯤꯗꯦ ꯏꯁꯥꯅ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯄꯤꯕꯤꯔꯣ ꯇꯣꯉꯥꯟꯅ ꯂꯩꯖꯔꯒꯦ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯔꯥꯙꯤꯀꯥ ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ ꯍꯥ ꯐꯥꯒꯤꯗꯒꯤꯅꯦ ꯅꯪ ꯁꯣꯏ ꯐꯨꯔꯛꯀꯅꯤꯍꯦ ꯏꯁ ꯑꯩꯗꯤ ꯐꯨꯕ ꯉꯝꯃꯔꯣꯏꯗꯕꯔꯣ ꯍꯥ ꯅꯪꯅ ꯅꯇꯨ ꯀꯣꯏꯔꯒ ꯇ꯭ꯌꯨꯁꯟꯒ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯅꯕꯅꯤ ꯍꯩ ꯅꯪꯅ ꯏꯁꯥꯗ ꯑꯗꯨꯒꯨꯝꯕ ꯃꯔꯥꯜ ꯊꯪꯖꯤꯟꯕꯗꯤ ꯌꯥꯔꯣꯏ ꯍꯌꯦꯡꯗꯒꯤ ꯑꯩꯅꯅꯦ ꯇ꯭ꯌꯨꯁꯟ ꯃꯐꯝꯗ ꯊꯤꯖꯤꯟꯒꯅꯤ ꯑꯆꯨꯝꯕꯗꯣ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪ ꯇꯣꯉꯥꯟꯕ ꯌꯥꯝ ꯄꯥꯝꯃꯕ ꯅꯠꯇ꯭ꯔꯣ ꯇꯣꯉꯥꯟ ꯆꯥꯕ ꯌꯥꯝ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯥꯏꯕ ꯏꯃꯥ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯒ ꯏꯃꯥꯅ ꯌꯥꯔꯤꯗꯨꯕꯣ ꯏꯃꯧꯅ ꯍꯥꯏꯕꯅꯤ ꯌꯥꯒꯗꯕꯅꯤ ꯀꯩꯅꯣ ꯃꯃꯥ ꯑꯁ ꯏꯃꯥ ꯌꯥꯔꯁꯦ ꯂꯥꯛꯑꯣ ꯀꯨꯝꯃꯁꯦ ꯏꯃꯥ ꯌꯥꯔꯦ ꯔꯥꯙꯤꯀꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯕꯤꯒꯅꯨ ꯀꯔꯤꯒꯤ ꯂꯥꯟꯕꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯅꯆꯦꯁꯤꯅ ꯊꯕꯛ ꯇꯧꯔꯦ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ ꯃꯥꯒꯤ ꯁꯤꯀꯤ ꯑꯃ ꯅꯪꯉꯣꯟꯗ ꯄꯤꯕꯤꯕ꯭ꯔꯣ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯁꯦꯡꯅ ꯅꯨꯄꯥ ꯐꯪꯗ꯭ꯔꯒꯅ ꯊꯤꯅꯤꯗꯅ ꯏꯃꯥꯅꯁꯨ ꯊꯤꯔꯤ ꯑꯗꯨꯁꯨ ꯍꯥꯏꯔꯨꯔꯦ ꯅꯣꯏꯅ ꯈꯪꯉꯣꯏ ꯅꯣꯏ ꯅꯃꯥꯅꯄꯥꯁꯤꯁꯨ ꯈꯨꯕꯥꯛꯃꯨꯛꯇ ꯄꯥꯛꯄ ꯏꯪꯈꯣꯜꯁꯦ ꯅꯤꯡꯉꯣꯜꯒꯤ ꯁꯔꯨꯛ ꯑꯃꯨꯛ ꯈꯥꯏꯗꯣꯛꯈ꯭ꯔꯗꯤ ꯅꯪ ꯑꯩꯅ ꯀꯝꯗꯧꯕ ꯍꯥ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯌꯥꯎꯔꯛꯀꯅꯤ ꯀꯗꯥꯏꯗ ꯂꯩꯍꯟꯗꯧꯔꯤꯒꯦ ꯈꯜꯂꯨꯅꯦ ꯃꯥ ꯄꯩꯁꯥ ꯊꯣꯛꯑꯦ ꯍꯥꯏꯔꯗꯤꯅꯦ ꯃꯁꯥꯒꯤ ꯏꯪꯈꯣꯜ ꯑꯃ ꯂꯦꯞꯆꯔꯒ ꯂꯩꯈꯤꯒꯦꯔꯥ ꯃꯌꯨꯝ ꯄꯥꯟꯈꯤꯒꯦꯔꯥ ꯇꯧ ꯍꯥꯏꯌꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯨꯔꯦ ꯃꯧ ꯐꯠꯇꯕꯤ ꯇꯥꯔꯤꯁꯤꯅꯦ ꯍꯧꯖꯤꯛ ꯃꯥꯁꯤꯕꯨ ꯀꯩ ꯁꯣꯏꯒꯦ ꯃꯁꯛ ꯍꯥꯏꯔꯦ ꯊꯤꯕ ꯅꯠꯇꯦ ꯍꯣꯏ ꯇꯧꯕ ꯉꯝꯕꯒꯤ ꯋꯥꯔꯤꯗꯤ ꯌꯥꯝ ꯇꯥꯏꯀꯣ ꯅꯣꯏꯅ ꯈꯪꯗꯕ ꯌꯥꯝ ꯂꯩ ꯑꯗꯨꯅꯅꯤ ꯔꯥꯙꯤꯀꯥꯗꯣ ꯇꯁꯦꯡꯅ ꯑꯀꯤ ꯑꯈꯪ ꯂꯩꯇ꯭ꯔꯦ ꯃꯁꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯃꯁꯥ ꯐꯥꯎꯕ ꯈꯪꯖꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯛ ꯂꯨꯈ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯄꯗ ꯆꯤꯝꯕꯥꯜ ꯊꯛ ꯅꯤꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯅ ꯍꯥꯏꯗꯣꯔꯛꯏ ꯉꯥꯟꯕ ꯈꯪꯍꯧꯗꯦ ꯔꯥꯙꯤꯀꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯨꯝꯕ ꯑꯩꯒꯨꯝꯕ ꯉꯔꯥꯡꯒꯤ ꯉꯈꯥ ꯑꯃꯅ ꯏꯆꯦꯒꯤ ꯃꯔꯝꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯅꯠꯇꯤꯛꯂꯥ ꯅꯪ ꯀꯔꯤ ꯈꯪꯉꯤ ꯍꯥ ꯅꯪ ꯀꯔꯤ ꯈꯪꯒꯦꯕ ꯏꯆꯦꯒꯤ ꯃꯔꯝꯗ ꯅꯪꯅ ꯉꯁꯤ ꯅꯈꯧ ꯄꯣꯡꯅ ꯅꯪꯒꯤ ꯌꯨꯝꯅꯤ ꯀꯥꯏꯅ ꯃꯨꯛꯇꯅ ꯆꯥꯎꯗꯅ ꯂꯦꯞꯄꯤꯕ ꯌꯨꯝꯁꯦ ꯏꯆꯦ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯁꯥꯈꯤꯕ ꯅꯪꯅ ꯑꯁꯤꯃ ꯍꯥꯏꯗꯅ ꯈꯨꯠ ꯊꯤꯜꯂꯛꯄꯗꯅꯦ ꯑꯩꯅ ꯄꯨꯔꯛꯏꯗꯣ ꯑꯗꯨꯁꯨ ꯏꯆꯦ ꯑꯗꯨꯒꯤ ꯄꯩꯁꯥ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯗꯤꯅꯦ ꯊꯛꯈꯥ ꯈꯔ ꯈꯪꯅ ꯆꯠꯂꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯅ ꯌꯨꯝꯗ ꯆꯠꯈꯤꯕ ꯌꯥꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯏꯃꯧꯗ ꯈꯨꯠ ꯊꯥꯕꯗꯤ ꯌꯥꯔꯣꯏꯀꯣ ꯏꯃꯥꯅ ꯊꯥꯕꯅ ꯊꯥꯕꯅꯤ ꯅꯨꯄꯥꯅꯅꯦ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯈꯨꯠ ꯊꯥꯕ ꯍꯥꯏꯕꯁꯦ ꯍꯧꯅꯗꯦꯀꯣ ꯑꯗꯨꯛ ꯍꯥꯛꯅ ꯀꯟꯕ ꯋꯥꯍꯩꯁꯨꯅꯦ ꯊꯥꯒꯗꯕ ꯅꯠꯇꯦ ꯔꯥꯙꯤꯀꯥ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯍꯥꯏꯖꯤꯜꯂꯣ ꯌꯥꯔꯦ ꯑꯝꯇ ꯁꯨꯃꯥꯏꯅ ꯇꯥꯅꯕ ꯁꯤꯜꯂꯒ ꯅꯪꯅ ꯈꯨꯁꯤꯗꯣ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯀꯟꯅ ꯔꯥꯙꯤꯀꯥ ꯐꯤꯕꯝꯁꯦ ꯇꯥꯗꯅꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯅꯈꯣꯏꯒꯤ ꯅꯌꯨꯝꯗ ꯊꯛꯈꯥ ꯅꯥꯏꯔꯛꯇꯕꯒꯤ ꯂꯤꯁꯇꯣ ꯁ꯭ꯋꯥꯏꯗ ꯎꯠꯂꯛꯀꯅꯨ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯏꯅꯥꯎ ꯑꯃꯒꯨꯝ ꯈꯜꯂꯨꯕꯒꯤꯔꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯁꯥꯎꯕ ꯄꯛꯆꯗꯦ ꯑꯩ ꯉꯥꯡꯅꯒꯦ ꯍꯩ ꯃꯧꯅꯥꯎ ꯅꯪ ꯇꯣꯉꯥꯟꯅ ꯆꯥꯕ ꯇꯣꯉꯥꯟꯕ ꯌꯥꯝ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯣ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯌꯥꯔꯣꯏ ꯃꯩꯁꯨ ꯊꯥꯟꯕ ꯌꯥꯔꯣꯏ ꯇꯣꯇꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯅꯁꯥꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯂꯣꯏꯅ ꯄꯥꯟꯖꯒꯗꯕꯅꯤ ꯆꯥꯛꯈꯨꯝ ꯁꯦꯝꯖꯧ ꯆꯐꯨ ꯎꯌꯥꯟ ꯂꯩꯗꯅꯅꯦ ꯍꯣꯠꯅꯧ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯅꯠꯇꯕ ꯄꯣꯠ ꯑꯃꯠꯇ ꯌꯨꯝ ꯑꯁꯤꯗꯅꯦ ꯅꯪ ꯊꯦꯡꯕ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯏꯆꯥ ꯅꯨꯄꯥꯗꯤ ꯇ꯭ꯌꯨꯁꯟ ꯊꯤꯟꯈꯤꯅꯤ ꯑꯗꯨꯒꯅꯦ ꯑꯇꯩ ꯑꯍꯦꯟꯕꯗꯤ ꯇꯧꯔꯣ ꯅꯪꯅ ꯏꯆꯥꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯗꯨꯁꯨ ꯏꯁꯥꯅ ꯊꯤꯔꯛꯈꯤꯅꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯒꯤ ꯗꯟꯗꯤ ꯄꯤꯈꯤꯅꯤ ꯃꯣꯏ ꯄꯥꯎꯑꯣ ꯃꯣꯏ ꯀꯥꯗ ꯁꯝꯂꯤꯕ ꯃꯩꯒꯁꯦ ꯂꯣꯏꯅ ꯂꯧꯊꯣꯛꯎ ꯏꯕꯦꯝꯃ ꯀꯨꯝꯃꯁꯤ ꯂꯥꯛ ꯂꯩꯃ ꯀꯨꯝꯈ꯭ꯔꯦ ꯁ꯭ꯌꯥꯝ ꯑꯃꯗꯤ ꯈꯨꯁꯤꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯀꯨꯝꯈ꯭ꯔꯦ ꯔꯥꯙꯤꯀꯥꯗꯤ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ